Thamoy singba misa mabukta wa thamhai tabani dong dongang ni isaudi hai gande aduga nang tawba thabak khudimak dasu mana dum yelakane ba kaigino da mana nang nushibani na nangoda kai shoki gadagi haiduna adu ming silakane ba adu manu pana pida na punsi thadawranu Ini besi sinjina nonda hai berapa? Ha? Yang nonda hai berapa? Yang nasa indra benetra? Saya benetra? Pada bas. Nasi lagi ini besi zu bas. Punya ban nungsi lipun kita baksu bas. Apa yang lawan ni? Kita kan gini na. Habis ni narai bakal kan ni. Bye. Thamoy na musing na nushiraba nushibaw hegut raba nathanda dum le jahau taba online manipuri youtube channel asu yang biri mayam pumnumapu amuk hanna taram noksari ngasidi yamna nungaitaba thodok amagi maramda tamjage doctor asina picture asi internet ta thagatuna thamoi sokna kapkhi amadi asumna irami ngasi aigi punsida khwaidagi thamoi sokpa numitni doctor ama oina aina miron binupi kaya thengnakre aina ithau pangthoklamdai da iswar bu chetna khurumjai amadi mama oigadori ba kaya dugi asoi angam thoktana bakan hotna jai miro labanupi amana angang unaramdai da fawba awaba sidi karika changdamnagani anobo punsi ama malem sida thamlamnaba hotnabada nupi oibisingi thawna sidi angakpani masakni asumna nupi oibi kayagi awaba thengnakre adubu ngasi aina thengnariba nupi asina aigi thamoiba asuk sokhalliba sikarigino hairibi nupi asi 14 years mamitta macha urakte aikhoina mahakpu angamba thakta hidak thaduna medical science ki angakpa utkhi mahak asi angang khawda problem lay amadi tumor su leiba nupini adubu isorna chanbiduna mahak mamai thangda miron ki amadi miron ba haurakpadagi mahakki tumor su tapna manglakhi pung kaya changna hotnaraba matungda operation tawduna angang ama asoi angam yauduna unakhi mahakki nupa su sanglaktuna makhoi mama mapa macha punna unajare mama aduna machadubu mapambomda thamjaraga momon nokhi ngehakki matungda mama adu kuchu taifet tarakhi amadi khanghaudana taibang pan thadokhi mahakna taibang pan thadoktringaida son thangna na mahakki mapuroibada asumna hairamkhi mahakki wahising asina kawbongamdaba thodok ama ohenki aina ngasi thawai amabu taibang pan phawhanba hotnabada aigi thawai se thadokli masi nupi khudingmakki tangai fadraba thodangni maram aduna nupi singbu ikai khumnabiyu amadi luna tawbiyu nupi oibisingna macha singbu thobum tara naupuringai matamdasu awaba kaya khangbani ahing kaya tumdana lenbani sara kaya sadana lenbani masini nupi oibisingi mathauna maringjen nahaki imabu mirai khiba thoklaba natragana ningai sanggana khiba thoklabadi mikup simaktada imabu lalle haijahu maramdi nahaki damakta ahing nungthin kaya khangkhibado mahaktuni respect women aina wari sipaba matumda mittagi pi taba khanghaude aduga imabu thina tawba macha lairadi ngasidagi lalle haijarasi video si loidripabu ingbibi damakta mayam pumnapu amuk hana thagachari anob update ki damakta nuksibiduna channel asu subscribe to biramu thank you so much